Tongan ba I pau khara mayam da update pizarke ngasi gi oina ahanba update ta 2025 na lakpada India lenga ki anoba khongthang oina ration card paiba nupising thada lupa 2,200 phnghanbaga loinana lupa 150 da gas phnghangadwri hauze 2025 ke August September yoksale se haiba pau si 2024 ge December thada phong ke pau ne madu mayam da hauze pu kem phangdubudagi aina pau si hapchabane kumza 2025 na lakpada India lenga ki anoba khongthang ama oina laibak asigi nupising amadi lairabagi pangkhai makhada leiba imung singi afa tharangi damak India government na thada lupa 2,200 phanghanbaga loinana gas cylinder amada lupa 150 da phanghangadaba anoba women's empowerment and poverty alleviation koba scheme ama lakliba January amada launch torba yai haire agency ki pauna hai NDA lenga na laibak asigi economy phagaran pagaloina na lairaba hantahanna bamaru oina laibak asigi nupi singbu senthongi phibam phagananduna makhoida ahenba sakti pina pandamda women empowerment and poverty alleviation scheme asi hodona ba thorang lokhalakpane scheme asigi makhada khanggalaba nupising amadi lairba imungsingda thamda lupa 2,200 account da haplakpaga loinana gas athanba cylinder amada lupa 150 da phanghangani loinana ration su free ohengani lagriba January 2025 tagi chanaba haugadaba scheme asigi damak online natraga offline da application pisinba yagani application pisin mada Aadhaar card bank account amadi ration card ki photocopy sing changani haire haiba policy December 13 da phongkiba 2024 gi December 13 da phongkiba pauni adubu huzik 2025 ki September yore adubu huzik pauba hariba scheme asi salaiba amasung phanghanba laitri maramuduna aina pausi thaina ki orso hapsabani atopa pau amada indoor gi hospital da pokpada ngaiba angang ani uchi na chikthatpa horamle thijinabagi order thokre Madhya Pradesh ki Indore city da laiba lenga ki hospital amada haukiba pung ni phuni pangi manung da pokpada ngairiba angang ani uchina machet chithalamle haire dodugi matang da administration gi maikedi athuba da thijinnabagi thaba lakhanaba order thokre haina official amana phongdokre thodok adu state adu gi khwaidigi chawba lenga ki hospital singi manung da ama oiriba Maharaja Gadawan Horau Chitekelaya Thokibani Hospital adugi Superintendent Dr. Ashok Yadam na phongdokpada intensive care da leiba pokpada ngariba angang amagi khusa sing uchi na chithalambani adugi atopa amana makok amasung lengjum da chiklambani haire Superintendent aduna makhata na phongdokibada pokpada ngariba angang sing adu congenital deformity leiba miyoi singni makoi ani gi manungda amadi Khargon district ta hundoklambatagi hospital aduda layengba purakhibani hospital adugi maikaidagi committee ama semduna thijenbagi thabak hauragani haire masikumba tawdo asi makata na thoktanaba hospital adugi employees singna pung 13 chupna section tharong lakhonabagi instruction supi khre haire hospital gi thonau singda uchi changba ngamdanaba akanba jali hapnaba khanganki loinana mapandagi hospital manungda anaba singi attendant singna chana thanaba polam sing pusilaktanaba haiki state adugi opposition congress lengakna target tawduna thodok adugi matang da judicial ama chathagadabani haina demand tawragle atopa pau amada prime minister manipur da laklabadi lamdam asida tholiba irang asigi walosin purakani haibagi thajaba lai ke sarat prime minister Narendra Modi manipur da lakani haibagi tare adumakpu BJP manipur pradesh da chapchawa pau pirakpadi laitri loinana kari karamba numita lakani haibasu chapchana khangdre prime minister manipur da laklabadi lamdam asida tholiba irang si walosin soiduna puraklagani haibagi thajaba lai galuk irang thokpa yaba wafam sing thagalakpa MPCC gi Sakir Ahmad ki mathakta FIR ma chankre haina BJP Manipur Pradesh ki General Secretary ke Sarat Kumar phongdokre wafam asi ngasi neta pa chuthekta leiba thambal sangle da pangthokiba pawgi mifam amada paumi singna hangbo hang amagi pakumpira dun mahana phongdokhibane pawgi mifam aduda ke Sarat Kumar na paumi singda phongdokhibada Manipur Pradesh Congress Committee MPCC ge OBC Department ki State Spokesperson oiriba Sakir Ahmad na social media da kanglup furuk masel gi marakta irang thokpa yaba wafam thagalakpa asi laibak thibani BJP na kaidong da kanglup ki irang thok ngaba khanba laite laibak thibadi Sakir Ahmad na thagalak diba post adugi
clarification ngasi phawba MPCC ki luchingba amatana piba leitri maram aduna wafam adu makhoi gi luchingba singna insil libra haibagi chingnaba lei loinana hairiba kanglu ki irang thokpa yabo pham sing thagalakpa adu ka mari leinana Shakir Ahmad ki mathakta FIR ama chankhre haina phongdoki atopa pau amada government ki mahiloisang sing asi ludo sanapam oirabara MSF government ki mahiloisang sing da oja sing na thawwa sadaba amasung edet mahiloi singdana oja ama oibigi mathau phajana tawramba haibasi MSF na angakpu pui haina ngasi kwa kaithe leiba MSF ki head office ta pangthokpa pawgi mifam amada MSF ki general secretary Sundar Kumar na phongdokre mana makhata na haikibda ngasi mahak masana luchingba team amana Imphal West ZEO Wangoi gi manung chana leiba Hauraibi Junior High School amasung Hauraibi High School edet mahiloisang sing ani asida MSF na lisang sina sangsin duna lakwa academic campaign da aikoi lairik ningthina tamsi haiba campaign asi manung chan yangsin bachaki maduda Hauraibi Junior High School gi oina oja manga amasung multitasking staff ani leiramki ngasiki manungda mahiroi 13 enrollment thagalakpaga loinana regular oina mahiroi mapandi adumak kabagi mami thenaki masida yamna laibak thiribadi mahiroi sing asi school lawa loidringai mayumda hanaki oja nupi ani amasung multitasking staff oja nupi amaga punsinduna ludo sanaduna leiramki mahiroi sing aduna mayumda hankiba adu phawba oja sing khanglamde mahiroi sing adu classroom da leiri haina MSF ki team aduda oja sing aduna pakum oina piraki masigumba phibam asinadi kaidonungda government school gi mahiloi sing asi phagalakani haiba MSF na thajade oja head adusu class khara lawram laga sorar ama lei haina halamki oja amana anaba amagi karaklamde oja amasu imung manung leitaba yawbagi karaklamde hairi masida MSF na haining libadi thodok wathok ana ayeki tangai phadana oja khara laktrabasu lakriba khara aduna thawai yawna class lawramba oirabadi MSF na aduki mati oja sing adubu thagalamgodabani Manipur gi mafam kya amada oja watpagi wafam kya ama lairibani oja sing asi mahiroi singbu takpi tambiyuna tungi punchi apaba mahiroi ama puthok chagi haibagi wakhalonda changlakpa oigadabra natraga isagi khudong chaba khargi damak changlakpa haiba wahang asisu adumak miyamdagi thorakle masigumba oja ama oibagi magun ngaktabasing asigi mathakta mari leinabasing na matik chaba action lokhatpiu school asiga thangnana punna campus asida leiriba Hauraibi High School edet asidana oja amana yamna thawai yawna mahiroi singda lairik takpi tambiramba adu MSF na thenarke government ki mahiloi singda oja singna thawwa sadaba amasung edet ki mahiloi singdana oja ama oibagi mathau phajana tawramba asina MSF na angakpa poi masigumba kya asi mari leinaba singna kupna yengsinduna thabak paikhat piu MSF na government ki employee sing ki macha masu sing phawba government ki mahiloisang sing da tamhan biu haibo phamsu handagi thamduna lakli makoi gi macha masu sing oiram labadi oja sing asina ludo sanaduna leithorun ba asi leiramloi tongan ba miyam gi mityang dagi government gi mahiloisang sing da thajaba thamlaktre masigi yam chabu maram adu mari leinaba sing na thidoktuna government gi mahiloisang sing asi thamoi seng na phagana ba khona biu haike ngasigi di matang sida video solution jarage channel sibu nusi biduna subscribe tosan biu haijari thank you